ahamba matada News live channel bu tabiriba punamukpu khurumjari ngasi lisingani sumna kuntaru June tarik kun ingagi taruni pamba thangja numiki rasi trani thogi aphapata amadi paknaba machu maikai na jingba khanganjari ahambada mes rasi ngasi June tarik kun thangja numiki mes rasi gi phonsi ngasi phawada daw kaya lekhiroi ana yek awa ana mayuk nagali thabak thoromda apanba woi masa singidamak thawai wai paknaba machuna angangba machu aduga paknaba maikaina mamang maikai pakne mathangda bisarasi June tarik kun thangja numiki bisarasi gi phonsi lanthum pangan mayeng tai pungning waba kanadabada matam tam manglaga tokpa khoirang khoisaunaba numit oina tawi seksensi paknaba machuna sangbanaba machu paknai aduga paknaba maikaina mairam maikai paknai mathangda mithun rasi thangja numit June tarik kungi mithun rasi gi phonsi yeknaba ngamba thajadana lan phangba thawai thabak mai pakpa kanaba pochai phangba hakchang nungaiba nupa nupi motina na leiba oi paknaba machuna gapan machu aduga paknaba maikaina awang maikai paknai mathangda karkar rasi June tarik kun thangja numiki karkar rasi gi phonsi thabak thoromda ayepa woi sen hena chatli mina thajadaba ithakta wangangba yamna lei tungmang yengna chapiu paknaba machuna sangbanaba machu aduga paknaba maikaina kawbu maikai paknai mathangda singarasi June tarik kun thangja numit singarasi gi phonsi lanthum pochai phangani laibak phaba hengatkani adubu changsimba thabakti khara luna thokali pungning handana akhang kana changsimbiu mai pakani paknaba machuna komla machu aduga paknaba maikaina mamang maikai paknai mathangda June tarik kun thangja numit kaina rasi gi phonsi changsiluba thabaksing khudong chadabana ayamba woi sen tingba pungning langtaknaba kanaba su phangdana koicha chappa haibadu thoi paknaba machudi sorpho machu aduga paknaba maikaina awang maikai paknai mathangda tularasi June tarik kun thangja numiki tularasi phone taminarasi ngasisu dawyaba numi oigani lanthum hengatkani thajadaba maru mapang sagai natai unaduna harau nungai minaba phangani paknaba machuna higong machu aduga paknaba maikaina maning maikai paknai mathangda birsik rasi ngasi June tarik kun thangja numiki birsik rasi gi phone taminarasi yamna phaba thabak pangthokpa ngamgani achau asangna chambiba makhoi kanaba phangjaba tunggi lambi semba ngamjai paknaba machuna kangcheng machu paknai aduga paknaba maikaina maning maikai paknai mathangda dhanu rasi June tarik kun thangja numiki dhanu rasi gi phone taminarasi yeknaba kalli makhoidagi akiba phangi pungning langtaknaba sauningba thabak toromda aphapun oiba cheksinbiu paknaba machuna hanggapan machu aduga paknaba maikaina singkhai maikai paknai mathangda makar rasi ngasi June tarik kun thangja numiki makar rasi gi phone khangminarasi hakchang nungaitaba pungning waba tumba yadaba hiram kayada mangata thokpa yaba lei cheksinbiu marup mapanga mungnaba su yai paknaba machuna murap tawba machu aduga paknaba maikaina maning maikai paknai mathangda kumbarasi June tarik kun thangja numiki kumbarasi gi phone khangminarasi laibak phaba numit soidina oigani lanthum hengatpa nupa nupi motinaba aphaba chinjak cha thakuna nungaina punsi lemba oi paknaba machuna higong machu aduga paknaba maikaina maning maikai paknai mathangda mes rasi June tarik kun thangja numit minna rasi gi phone taminarasi yana phaba numi lagle wakhal loksing thokpa yeknaba ngamba tawruba khuding mai pakpa cheningthina tansimba nungaiba yungi punsi phangba oi paknaba machuna sangbanaba machu aduga paknaba maikaina jingkhai maikai paknai hairiba pijariba machu sing asi isada set imbada nataga lumal oina sijinabada kanaba phangbigani aduga hairiba achi sing asigi maikai sing asida palliba maikai sing asida ngasigi oina chathok chachin tawbada mai pakpa khudong chaba tawruba thabakta mai pakpa oi hauji ngasigi oina June tang kun thangja numiki rasi 12 gi phone afafata khanganjaba matang sida loijare amuka hana miyambu khurumjari